Mara set palenga ama lehen mada mateng pangani heraklay Minister CM Nongthongbom Biren ngasi halaklagani. COVID-19 lesat ki marakta tangay phadaba ama oina Delhi lesat ki Chief Minister Nongthongbom Biren hayang numidang waram Imphala halaklagani. Delhi khongset asigi matang na ngasi numidang Chief Minister na pauksi asida telephone na wari sanabada mahana haiki ngasi ayuk BJP ki National General Secretary BL Santos unaki ngasi numidang waram na party asigi National President Dr. J. P. Nanda unaki. Union Home Minister Amit Shah gi pautak matung ina BJP gi lusingba-sing adu anirak suba oina ngasi unakibane. Unabaduda Manipur da mara setpa BJP gi lenga ama lehanaba mahakna lokotpa thabak thorom khudimakta center na angama mateng pangani haibagi thajaba pirakhi. Ministry of Home Affairs na makpo Z+ ki mathakta CISF na lebak asigi mafam punamakta satok susin tawbada security pinana basterol ama June 13 da thoklaga leiramle yathang asi lebak ki interest ta amasum mahakna mapung phana thabak tawbada leigadaba ayet pa apan basing adu ngak thoknanaba India government na lakholakpa khongthang amani lawi hainasu makna phungdokhe. Manipur da thokliba political gi sarang na basingi matang na hangbo wangi pakhum amata mahakna piyu haiba yakhide yenaba natragana nungaina da bathokpa yaba wafam amata maki maikedi gi phungdokningde. Union Home Minister na lorokpa phirep amasum mangona pirakpa thawdang sing adu pangthokani haiki panba yabadi Chief Minister gi khongsat asi BJP gi MLA sing gi akanba pressure amadi NPP gi lusingba mari makta minister pihandaba home gi portfolio khaidoktaba amasum BJP gi sahi om hena minister oiraklaba sing gi mahutta nauna minister oidriba singna mohut sindokhanba haiba demand asi puraga Delhi de satkibne. Union Home Minister Amit Shah nadi NPP gi lusingba mari mak makhatana minister oihigani amasung Deputy Chief Minister Y. Joy Kumar Home gi portfolio pigini hena thajaba pirakhiba laikhrabna hen spausna makhatari. Atopa marueba paw amana Myanmar da khoni ningkhaibada yamdrabada miyoi samaga humphugani thoi sikrei. Myanmar gi state kasin gi pakanta da leiba jadi haina khangnaba mamal yamba nung makhal amagi khoni ningkhaibagi thakdokto yamdrabada miyoi samaga humphugani thoi sina phangkrei kaya amana thiba phangdana leiri hain agency dagi phangba paw amana hairi. Pauduna makhatana pallibadi akanma nong leptana subadagi nung amadi laikhom lainangna hairiba khoni edu phumjinkhibane. Rescue workers sing na khoni edu da thabak suba yawkiba miyoi sing haksang yam kanna thibagi thabak sathaba hokhrei loinana hauzik phawbagi oina asiba haksang samaga humphugani toi phangma ngamkhibane. Police ki maikei digidi nong sing gi phibam phataba maramna mafam aduda thabak suba lepnaba haukiba numit khrani gi mamangna section warol pikiba laikhre adumoinamak sinmi sing aduna section warol sing adu thoksadana khoni aduda jade thibagi thabak leptana sathaduna lakhibane hairiba khoni edu singkhongda leibane ngasi ayu khangaudana hairiba sing adugi mathak thangba saruk sing paktaknana ningkhairaktuna singkhongna leiriba khoni edu phomjinkhibane sing ningkhaiba du una sienba sinmi kya phomjinkhibane hairi hauzimaki oina rescue workers sing na thiba humgi thabak leptana sathari thiba khangkhidre haina report torapa sinmi sing su angakpa phangna hengalakhre amaramda mafam adugi thangnana leibe sing su nikhairakpa yabagi akibai leibadagi mafam khangdana mangkhraba miyoi sing adu thinaba hotnabada khudongsadaba kya amasu mayoknaba ya haurei panba yabadi malem gi oina Myanmar amadi jadi haina khangnaba mamal yamba nung makhal adu khwaidagi marang kaina leiba lamdam amani nung makhal adubu tananaba hotnabada haukiba sei kyagi mamangnasu khoni ningkhaibagi thawdok kya thoktuna misimina yawkhrabane haukiba sei English sing ni tarama pan khaktada khoni sing aduda thokpa khodong thiba thawdokta miyoi sama sikhibane kumja English sing ni taraga mangada miyoi maudra sikhiba laikhrabane khodong thiningai phana leiduna su nung adu mamal yamba maramna miyoi lising kyana thomjinarakpasu lepthri laiba adugi lenga ki maikei digiso akaknaba mining law sing mamang sahidagi hauna satna kiba leirabasu law adubu ngak senanaba mari leinaba singi maikei digiso manpower watpa amadi ningthina yengsindaba maramna ain kaina khoni sing hangdoktuna jade hairiba nung makhal adu tananaba hotnabagi thabak sing lepa leitana hengelakli hana agency gi pawduna makhatana su palli atopa marueba pawmna mu Manipur gi oiba COVID-19 gi update masang tang hapsaramge Positive case lising magasani ga humdraga mapan active case na satru ko humpukom do yokray hauki bapung kun ga mari asigi manungda BRDL rims ta miyoi nipan jinims ta miyoi taraga matoi punna miyoi taraga mapan COVID-19 positive oidun state asita apun mo COVID-19 gi case lising magasani ga humdraga mapan yokray loinana active case na satru ko humpukom do yawre na COVID control room na tadorokpa serol amana hairi atopa marueba paw manamo Bihar gi assembly mikhal COVID-19 gi anabasing bot thadaba phangan ga dawri
Sai asigi November da pangthokadoriba Bihar gi Legislative Assembly mikhal COVID-19 positive oiraba miyoising amadi laisat asina khudong thiningai oiraba sai humpuga manga gi mathakta leiraba ahal singsu bothadaba yahananaba center na notification thokrain agency gi paw amana haidi paw aduna makhatana pallibadi COVID-19 na maram oiduna lebak sin matuna oirakliba phibam asigi yenglaga sai asigi November da pangthokadoriba Bihar Legislative Assembly gi mikhal gi oina polling station amada voter listing amadagi hendana ba poktak pikre loinana COVID-19 positive oiraba amadi sai humpuga manga gi mathakta leiraba halsing aduna makhoi gi mayumdagi natragana postal ballot ki kuthangda vote hadaba yahananaba Bihar State Election Commissioner na khankhre ningsingbo yabadi sai asigi June thada Ministry of Law and Justice na puthokkiba gazette notification amada sai asigi November thada pangthokadoriba Bihar gi mikhal satnagadaba kanglon sing adu semdoktuna sai humpuga manga gi mathakta leiraba miyoising vote hadaba yahananaba phungdokkiba leiribane loinana State Election Commissioner na COVID-19 positive oiraba sing amadi sai humpuga manga gi mathakta leiraba hal sing vote hadaba yahanbinaba haijakibane nakalamaromda Indian Council of Medical Research na phungdokpagi matung ina COVID-19 hairiba laisat asi mipung khudimakta naba yabagi akiba leirabagi mathakta sai humpuga manga gi mathakta leiba halsing hena khudong thiningai oi wafam asigi mari leinena leiba asida COVID-19 na oirakliba phibam sigi yenglaga Union Health Minister na leiba asigi sai humpuga manga gi mathakta leiraba miyoising yum da gi doktanaba khangan kiba laikhrabane panba yabadi haukiba kumza English ani gatara mapani October 19 da election commissioner na election gi kanglon sing semdok simjin tawduna sai marfu gi mathakta leiba hal sing amade haksang gi phibam soinairaba miyoi sing na masa gi mayumdagi postal ballot ki kuthangna bot hadaba yankrabane loinana hauzik June thada election commissioner of India na Ministry of Law and Justice na sai asigi November da pangthokadoriba mikhal aduda COVID-19 gi anabasing amade sai humpuga manga gi mathakta leiba hal sing postal ballot ki khutangda bot thadahanbada ayaba pibina ba haijakiba laikhrabane hena agency ki paw duna su makhatana tamli atopa yamna maruiba paw manam ukhul security guard ama amasum quarantine center dagi discharge tawkhraba ama positive oibadagi mi painare Ukhul district ki Wino Bazar area da leba Ukhul Higher Secondary School da hangba quarantine center da ngak senbagi thabak tawba MR Manipur Rifles ki personnel ama amasung quarantine center da gi discharge tawkhrabi nupi ama COVID-19 positive oiba thengnabadagi Ukhul gi miyam community transmission laklagadra haiduna kham thengna mi pai poknare haidi Pao sinai quarantine center ngak senbagi thabak tawba Manipur Rifles ki personnel ama masang ngamlaktaba amasum COVID-19 laina layong lakpadagi Masa mathanda singnazaduna voluntary oina COVID-19 test tawbiyo haina lakpadagi test tawnaba hokkiba tang 18 sample lawraga thakhi test adugi result ngarang phangmada COVID-19 positive oirama thenakhi ma atopa lamda solubagi history su leite amaromda quarantine center da lerakpi nupi ama test ki result phangdringaida quarantine center da lerakpa numit 38 sure haidun atopa mi taruka loina discharge tawkibi nupi ama COVID-19 positive oire nupi adu Greenland da mayum leibani ma ki test result ngarang July amada phangmane nupi aduga puna discharge tawkibi mi taruk adugi result negative oina lakhi hairi oirakliba phibam asida Ukhul district mafam khudingmakta khudakti miyamna makhatana home isolation tawdana lainaba amasum mapana sathoktanaba district administration khangankhre panba yabadi community transmission lakadra haibigi akiba leibadagi section thorang lokhatpa oina Ukhul district ngarang nagi total lockdown sa thaba hokhrabani hainasu pawsina makhatana su phungdurokli yamna angakpa paw mo namuk Sainana India gi media website sing thingbada INS na yaningdaba phungdokre India gi pawse sing amasu media website sing thingjin kibada Indian Newspaper Society INS na akan mamongna yaningdaba phungdokpaga loinana leiba asidasu Chinese media sing thingjinabagi thabak lokhatnaba government gi pukning singsinkhre INS ki president Silas Guptana China government na India gi pawse sing amasu media website sing thingjin kiba asi leibak thibane China na website sing asigi virtual private network VPN server gi kuthangda sangba yabadusu technology gi advance oiraba firewall sijinaduna block tawkhre Silas Gupta gi maikaidigi India government nasu Chinese media sing India ra thingnaba thabak lokhanaba amasung India gi media company singda China ga punna satminaba amasung sel thadahanba lephanaba demand tawkhi haina su pawsina makhatana su phungdorakli loisilakpada maruiba paw amakatanga mayamda share tawjaramge COVID-19 nabadagi army brigadier Kolkata da sikhre Kolkata da Eastern Command posting tab Indian Army Brigadier ama COVID-19 nabadagi sikhre na wangangloi amana phongdokre hokiba pung 13 da India na miyoi 10,894 COVID-19 narakhibaga
ngasi leba asigi COVID-19 naba apunba masing lak taruk yokre hauji apunba anaba masing lak taruka lising mariga satruka nipuga mathoini masigi manungda anaba lak ohumga lising yakhai ga mapan ga sanipan ga humpu phakre research tokre natragana migrate tokre active case lak ani ga lising kun ga taruka samapan ga nipuga tare leiri haukiba pung kun ga mari da COVID-19 na maram oiduna anaba samri ga kuntra ga mari rom sikre masi tharaga leba asida COVID-19 laisatagi sikiba mi gi masing lising tare tare ka sanipan kuntra ga mari Ukraine su pau sida makata na phungdorong le duga mayam lo silapeda aina pa ki su ki bulan ki biyor su myam ngak pi gene